Nanau nupidi haugatribra nangna ngasai haugatana thabak suribase maadi tumduna leiramgani ne phabungda nangsune khara khara haudoktana thabak to suba yaholuni nangna thandana imung manungi saurba thabak mayamse loina he sudana maadi karimta khangre salu imana ni haugatlo haijo salu as ima yarani da ai adum surage Fhauoibi do ma haugatningma matamda adum haugatjarani thabak su loina ina sudana loire wairam sisalamlaga iruzaraga sakhumda adum sangage manauranu ima aina mu haudoraga amuk phatana mu khankini yarani da ima ni hak tumjaragani adum haugatjarasanu thabak su pangyam yabanati aina loina suna loiselakle yamna su ubiranu ima he nangna hairaga yabotin he hayengwai tongan sara kanda masa masa gi yumdo leira kanda mana thabak suningdraga karamna yum pugadoribano salu imana hairibasni nongan bedagine mobile amaga dum karino mogi video kapi mi haibra karino kari matonu khangdin hi lekai saras thalini ikai khangdini tawrise ima adubudi mata nateda hojiki sanabini mausuloin adumdani mobile pairaga video ga thangatana paisa ga yamna tanarabani ima kari duni haisbu mobile da video thangalaga paisa tale haisbu kari wani nang dubu aisu phajana khangdeda mahe adum haina bigi wani aidi adu yamna mobile su maramda su khangdi ima phare ai Fhauoibi do haudoklukigi asumna mau ahan aduna haribi mau atombi adugi rumda sanglaktuna manaunupi ado haudoklami Fhauoibi haugalone imana mapanda nangbune haudoklu soina aingunda haitna tharakpani haugulo nimitse a yaukre haugulo kaigino isena aina ngai haktang tumbasiga asumna ngai haklitin haudokpa sangai se kaigino ai isana khangna adum haugalakani isegi sugadaba thabakto adum subibo ai loina khangi isena imagi mamangda afaba sana baina thabakto susinadana aina imagi mamangda phattaba tana baina siliba thorangdo ai loina khangi imagi manakongda nattaba kaya matam sinduna aise phattaba ta halibani kaino ni Fhauoibi nangna khalibu wakhaldo yamna lale aidi karigi imada adumna nattaba nangi phattaba wari tamgadoribano aidi ne nangsi aigi hek pokminabi inau nupini haina khalibani karino ni as sinda panganga yapoteda puknungda ama jinda ama haujikan gi bukanana amana bungsinari ki hailoina khangi imagi mamangda afaba sthana baina aigi phattaba kaya ama imagi manakong tamslibni haibas ai loina khangine Fhauoibi nongala pastiga nanga mananane ai khananingde ko adumna oidabado nganganu aina karigi nangi phattaba khangadoribano phattaba tawgadoribano imana ni haudokluso haibadugane ai sangakpagi wani aidi yazadabani imana haimanbadagine haudokpa sangakpani karino khangdeda asti hairamlaga mau ahanado manaunupi adugi wangang sangang wata ado tabaduga sauniladuna mapanda thokirami asumba ngang adugadi palamani ne imagi mamangda thabak supi maram yamuk piga sajanaradana somdadi aigi maramda mana imada phattaba kaya matam sindana aise thabak suningda bita halibani ai loina khangi tawsinaba ngatani magi matawse nongale Fhauoibi ado thabakti amatta sudana mobile amaga adum video kapi mi haiduna mobile ado paiduna video kaptuna lerami as saka phajabasida ngasidi video se kapke imungi thabak haire akhoigi tabu tagrani minai nubisna loina suradabu nungaina video kapagane phamduna lege kanade thabak khara usinada loire khangjinadaba usinadaba haibasi su matang da kana bazatni asma thabak tagi leithoknabai kanade se saka khara phajari ngai sigane video se mayama kapaga thangatki asumna mawaduna video kaptuna leiringai duga manimbok ado manakta laklami aduga asumna hairami Fhauoibi nangna thabak ti amatta sudaba makai nongan badagi mingsel amaga mobile amaga karino nangna tawribase mauna ha mu ibagi karino imung manugi thabain khang loisan ge di leitengai nangna mobile amaga pairaga video kapi mine kari thoena tawja sarinu nangbu leikai mamang sigane onthoni kai khreda ko idi manimbongna warak pangamdabi mamau haibado tarini kaino imana harisbo hojikandadi asingatani kaino mobile paida midudi sakhattabaga sapmanarabani kaino asuk sakhlo yuksigabu imana ngangi wadabu lekai na takhraga ayoini kaisi karimta isu irang khangdabi yam sakhattabi manebok tayi ma
ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯏꯌꯦꯕ ꯑꯁ ꯑꯣꯟꯊꯣꯛꯅ ꯄꯛꯇ꯭ꯔꯦꯍꯦ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯃꯇꯝꯗꯅꯦ ꯂꯣꯏꯅ ꯃꯣꯕꯥꯏꯜ ꯑꯁꯤꯅ ꯄꯥꯏꯔꯒꯅꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏꯅ ꯊꯥꯡꯒꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯦ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯤꯅ ꯃꯧ ꯑꯈꯠꯄꯤ ꯂꯪꯕꯥꯏꯕꯤꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯅꯦ ꯃꯥꯏ ꯑꯣꯟꯁꯜꯂꯨ ꯅꯆꯦꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯜꯂꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯆꯦꯁꯤꯅ ꯊꯣꯡꯕꯅꯦ ꯊꯥꯛꯄꯅꯦ ꯐꯦꯡꯕꯅꯦ ꯋꯥꯏꯔꯝꯕꯨ ꯁꯤꯠ ꯁꯦꯡꯕꯅꯤ ꯑꯁꯨꯛ ꯌꯥꯝꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯊꯟꯇꯅ ꯍꯣꯠꯅꯔꯤꯕꯅꯤ ꯅꯪꯅ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯃꯈꯩ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯨꯝꯒꯤ ꯅꯤꯉꯣꯜꯅ ꯄꯪꯇꯧ ꯇꯧꯒꯗꯕꯗꯣ ꯃꯧ ꯅꯪꯅ ꯑꯉꯥꯡ ꯁꯥꯅ ꯂꯩꯔꯦ ꯑꯩꯅꯅꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗꯅꯦ ꯇꯥꯎꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤꯅꯦ ꯅꯨꯡꯁꯤꯠꯇ ꯍꯧꯔꯛꯂꯕꯗꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯕꯝ ꯅꯥꯕꯨꯝ ꯈꯪꯉꯣꯏꯍꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯊꯦꯝꯃꯤꯉꯩꯗꯅꯦ ꯐꯖꯅ ꯌꯥꯖꯍꯧ ꯈꯪꯉꯕ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯉꯥꯡꯁꯤꯗꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯐꯨꯗꯒꯗꯕ ꯋꯥꯒ ꯃꯥꯜꯂꯦ ꯏꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯉꯤꯕꯗꯣ ꯀꯩꯅꯣ ꯊꯕꯛ ꯍꯥꯏꯔꯦ ꯏꯆꯦꯝꯍꯟꯅ ꯂꯣꯏ ꯁꯨꯏ ꯃꯥꯁꯨ ꯀꯩꯗꯧ ꯂꯩꯗꯣꯔꯤꯒꯦ ꯃꯥꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯕꯗꯣ ꯍꯩꯇꯦ ꯑꯗꯣ ꯑꯩꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯕꯗꯣ ꯍꯩꯌꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯄꯥꯏꯕꯩ ꯊꯕꯛꯁꯨ ꯇꯧꯕꯩ ꯋꯥꯅꯤ ꯊꯕꯛꯁꯨ ꯄꯪꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯃꯤ ꯑꯃ ꯑꯅꯤꯈꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯕꯨ ꯀꯩꯅꯣ ꯑꯩꯁꯨ ꯂꯣꯏꯅ ꯍꯩꯌꯦ ꯏꯆꯦꯃ ꯂꯩꯕꯗꯨꯒ ꯈꯔ ꯑꯩꯅ ꯑꯗꯨꯝ ꯀꯣꯝꯊꯣꯛꯄꯒꯤ ꯋꯥꯅꯤ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯃꯧꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯅꯦꯝꯕꯣꯛ ꯑꯃꯅ ꯍꯥꯏꯌꯦꯗꯅ ꯇꯨꯃꯤꯟꯅ ꯆꯪꯗꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯨ ꯅꯣꯝꯕꯗꯤ ꯂꯥꯏꯅ ꯄꯣꯊꯥꯔꯨꯈꯤꯒꯦ ꯀꯥꯏꯅ ꯀꯔꯤ ꯊꯕꯛ ꯁꯨꯅ ꯋꯥꯔꯗꯅ ꯏꯀꯥꯏ ꯈꯪꯗꯕꯁꯤꯗꯤ ꯅꯣꯡꯃ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯁꯛ ꯈꯪꯗꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯧꯁꯤꯡ ꯑꯗꯨꯗ ꯀꯧꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯊꯣꯏꯕꯤ ꯅꯪ ꯑꯝꯇꯪ ꯆꯠꯅ ꯌꯦꯡꯉꯨꯁꯣ ꯍꯦ ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤꯅꯤ ꯊꯣꯛꯑꯒ ꯑꯝꯇꯪ ꯌꯦꯡꯉꯨꯁꯣ ꯑꯁ ꯑꯩ ꯇꯜꯂꯤꯍꯦ ꯁꯣꯝꯗ ꯆꯥꯛ ꯆꯥꯒꯦꯅ ꯁꯣꯝꯗ ꯆꯥꯛꯀ ꯇꯣꯛꯈꯠꯂꯨꯔꯒ ꯑꯣꯏꯅꯤꯡ ꯑꯣꯏꯖꯅꯤ ꯑꯩ ꯆꯠꯄ ꯇꯜꯂꯤꯌꯦ ꯏꯆꯦꯃꯟ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯔꯣ ꯑꯩꯗꯤ ꯇꯜꯂꯦ ꯍꯣꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯅꯣꯏꯗꯤ ꯆꯥꯛꯇꯣ ꯆꯥꯈꯠꯂꯨꯔꯦ ꯑꯩ ꯑꯣꯏꯅ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒꯦ ꯅꯪ ꯆꯥꯔꯣ ꯋꯥ ꯑꯃꯇ ꯍꯥꯏꯕꯗꯅꯦ ꯁꯠ ꯂꯥꯎꯅ ꯇꯧꯕ ꯂꯩꯇꯕꯅꯤꯅꯦ ꯊꯩꯗꯣꯛꯀ ꯊꯩꯖꯤꯟꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯑꯩ ꯆꯠꯇ꯭ꯔꯕꯁꯨ ꯏꯆꯦꯃꯟ ꯆꯠꯂꯒ ꯌꯦꯡꯉꯨꯔꯕꯁꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯃꯥꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯆꯥꯛꯁꯦ ꯆꯥꯔꯨꯔꯦ ꯏꯟꯁꯥꯡ ꯁꯨꯛ ꯑꯍꯥꯎꯕꯁꯤꯗ ꯌꯥꯔꯦ ꯊꯣꯏꯕꯤ ꯈꯨꯝꯃꯨꯔꯅꯨꯁꯦ ꯏꯃꯥꯒꯤ ꯃꯊꯛꯇ ꯑꯩꯅꯦ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯒꯦ ꯅꯣꯏ ꯆꯥꯛꯇꯣ ꯆꯥꯔꯝꯃꯣ ꯏꯃꯥꯕꯨ ꯀꯅꯥꯅꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯦ ꯑꯃꯨꯛ ꯐꯥꯎꯁꯨ ꯎꯖꯗ꯭ꯔꯤ ꯑꯗꯣ ꯏꯃꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯆꯤꯡꯅꯕ ꯂꯩꯇꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅೋ ꯀꯗꯥꯏꯒꯤꯅꯣ ꯏꯃꯥ ꯍꯦꯛꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯁꯦ ꯂꯝꯗꯝ ꯇꯥꯝꯂꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯅꯦꯍꯦ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯋꯥꯃꯟꯈꯤꯗꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄꯅꯤ ꯌꯥꯔꯕꯗꯤ ꯏꯃꯥꯗꯅꯦ ꯆꯥꯛ ꯆꯥꯈꯣꯝꯗꯪ ꯄꯤꯖꯧꯍꯦ ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯔꯛꯇꯕ ꯋꯥꯕꯅ ꯂꯣꯏꯔꯦꯅꯦ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯅꯦ ꯁꯤꯕ ꯇꯥꯔꯦꯅꯦ ꯌꯥꯔꯕꯗꯤ ꯏꯃꯥꯗ ꯆꯥꯛ ꯆꯥꯈꯣꯝꯇꯪ ꯄꯤꯖꯒꯦꯔꯥ ꯍꯣꯏ ꯏꯃꯥ ꯀꯔꯤꯒꯤ ꯄꯤꯖꯔꯣꯏꯗꯕꯅꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯩꯒꯤꯅꯦ ꯆꯥꯛ ꯁꯔꯨꯛꯇꯣ ꯏꯃꯥꯒꯤ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯀꯦ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯑꯩ ꯆꯥꯗ꯭ꯔꯤꯌే ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣꯀꯣ ꯋꯥꯁꯨ ꯋꯥꯅ ꯁꯤꯒ ꯁꯨꯝ ꯐꯝꯕꯤꯔꯝꯃꯣ ꯃꯧ ꯑꯍꯟ ꯑꯗꯣ ꯄ꯭ꯔꯞ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯆꯥꯛ ꯑꯗꯣ ꯉꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯏꯕꯦꯝꯍꯟ ꯀꯩꯗꯧꯔꯕꯒꯦꯅꯦ ꯇꯍꯥ ꯆꯪꯉꯛꯏꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯏꯃꯥ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯏ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯄꯤꯖꯔꯨꯔꯒꯦ ꯃꯥꯅꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯅ ꯋꯥꯅ ꯂꯩꯍꯧꯔꯤ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯄꯤꯖꯧꯔꯒꯦ ꯑꯁ ꯑꯩꯈꯣꯏ ꯆꯦꯃꯟꯁꯦ ꯀꯌꯥꯝ ꯄꯪꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯍꯅꯨꯕꯤꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯁꯤꯁꯤꯟꯅꯔꯒ ꯆꯥꯛꯇꯣ ꯆꯥꯅꯕꯒꯤ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯁꯔꯨꯛ ꯑꯁꯦ ꯄꯨꯔꯒ ꯆꯠꯈꯤꯗꯣꯔꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯅꯠꯇꯦ ꯊꯣꯏꯕꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦꯌꯦ ꯍꯅꯨꯕꯤꯗꯣ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯦ ꯐꯔꯦ ꯑꯩꯒꯤ ꯆꯥꯛꯁꯦ ꯃꯉꯣꯟꯗ ꯄꯤꯖꯧꯔꯒꯦ ꯏꯃꯥ ꯍꯣꯏ ꯆꯥꯔꯝꯃꯣ ꯍꯣꯏ ꯆꯠꯂꯣ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯏꯃꯥ ꯍꯦꯛꯇ ꯈꯥꯛꯑꯒ ꯊꯝꯃꯝꯃꯒꯦ ꯌꯥꯔꯦꯗ ꯏꯃꯥ ꯑꯩꯅꯦ ꯆꯥꯛꯁꯨ ꯀꯌా ꯂꯥꯝꯗꯦ ꯏꯃꯥ ꯄꯨꯛ ꯊꯟꯅꯕꯒꯤ ꯆꯥꯕꯤꯔꯣ ꯏꯃꯥ ꯑꯩꯅꯦ ꯍꯣꯔꯦꯟ ꯋꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤꯅꯣ ꯗꯤꯁꯥ ꯑꯃ ꯆꯥꯔꯁꯨ ꯌꯥꯏ ꯑꯗꯣ ꯆꯥꯛꯁꯦ ꯄꯤꯖꯧꯔꯒꯦ ꯏꯃꯥ ꯑꯁ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯄꯨꯛ ꯐꯕꯒ ꯁꯥꯔꯕꯗ ꯏꯆꯦ ꯄꯨꯛ ꯐꯔꯕꯗꯤꯅꯦ ꯆꯥꯛ ꯄꯨꯛ ꯊꯟꯗꯕꯅꯦ ꯑꯄꯪꯕꯤꯁꯤꯗꯤ ꯆꯥꯛꯇꯨꯝ ꯆꯥꯈꯤꯒꯦ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯁꯤꯕꯨ ꯍꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯆꯥꯛ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯆꯥꯛ ꯑꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ
ꯏꯃꯥ ꯁꯤ ꯃꯊꯦꯜꯒꯗꯤ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯉꯁꯤꯒꯤ ꯑꯩꯅ ꯊꯣꯡꯉꯤꯕ ꯏꯟꯁꯥꯡꯁꯦ ꯆꯥꯕꯤꯔꯣꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯄꯨꯛ ꯄꯦꯟꯅ ꯆꯥꯛ ꯏꯟꯁꯤꯡ ꯑꯗꯣ ꯄꯤꯖꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯏꯃꯥꯁꯤꯅ ꯆꯥꯛ ꯆꯥꯕꯁꯤ ꯎꯔꯒ ꯏꯃꯥ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯈꯣꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯆꯥꯛꯇꯨꯕꯨ ꯌꯥꯔꯕ꯭ꯔꯣ ꯄꯨꯛ ꯊꯜꯂꯕ꯭ꯔꯣ ꯋꯥꯠꯂꯕꯗꯤ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ ꯄꯨꯊꯣꯔꯛꯀꯦ ꯌꯥꯔꯦꯗ ꯏꯕꯦꯝꯃ ꯅꯪꯅ ꯑꯁꯨꯛ ꯋꯥꯅ ꯏꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯦ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯦ ꯉꯁꯤꯗꯤ ꯁꯤꯕꯗꯒꯤ ꯏꯆꯥꯅ ꯍꯦꯛꯇ ꯀꯟꯕꯒ ꯃꯥꯟꯅꯔꯦ ꯏꯃꯥꯒꯤ ꯂꯝꯁꯥꯡꯁꯦ ꯑꯇꯩꯁꯨ ꯆꯠꯀꯗꯕ ꯋꯥꯠꯂꯤꯅꯦꯍꯦ ꯑꯗꯣ ꯅꯪꯅ ꯑꯩꯕꯨ ꯄꯨꯛ ꯄꯦꯟꯅ ꯄꯤꯖꯕꯒꯤꯗꯃꯛꯇ ꯏꯃꯥ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯕꯣꯔ ꯄꯤꯒꯦ ꯏꯃꯥꯒꯤꯗꯤ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯍꯟꯈꯤꯔꯝꯃꯤ ꯏꯃꯥꯁꯤꯅ ꯃꯄꯨꯛ ꯊꯟꯅ ꯆꯥꯖꯈꯤꯕꯁꯦ ꯋꯥꯈꯜꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯦꯞꯂꯝꯃꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯧ ꯃꯌꯥꯝ ꯑꯃ ꯆꯈꯥꯏꯗꯨꯅ ꯇꯥꯕꯗ ꯎꯔꯝꯃꯤ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯀꯗꯥꯏꯗꯒꯤ ꯐꯧꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯏꯍꯦ ꯃꯁꯤꯒꯤ ꯊꯣꯏꯕꯤꯁꯦ ꯉꯔꯥꯡ ꯑꯩꯅ ꯐꯧꯗꯣꯛꯄꯗꯣ ꯈꯔ ꯁꯤꯠꯆꯜꯂꯝꯃꯨ ꯍꯥꯏꯔꯒ ꯁꯤꯠꯆꯜꯂꯝꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯐꯔꯦ ꯐꯧꯁꯦ ꯁꯤꯠꯆꯜꯂꯒ ꯀꯣꯠꯇ ꯍꯦꯛꯇ ꯍꯥꯞꯆꯜꯂꯨꯔꯒꯦ ꯆꯈꯥꯏꯅ ꯂꯩꯔꯦ ꯐꯧꯁꯦ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯀꯣꯠꯇ ꯐꯧ ꯑꯗꯣ ꯍꯥꯞꯂꯕꯒꯤ ꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯀꯣꯠ ꯑꯗꯣ ꯐꯧꯅ ꯄꯥꯊꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯧꯁꯤꯡ ꯑꯗꯣ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣꯅꯦ ꯀꯣꯠꯁꯦ ꯐꯧꯅ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯆꯈꯥꯏꯔꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯧ ꯑꯍꯟ ꯑꯗꯣ ꯄ꯭ꯔꯞ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯠꯇꯣ ꯐꯧꯅꯅꯦ ꯄꯤꯛ ꯊꯟꯗꯅꯅꯦ ꯊꯣꯡꯗꯣ ꯃꯊꯟꯇ ꯐꯛꯀꯥꯏꯗꯅꯦ ꯐꯧꯗꯣ ꯂꯣꯏꯅ ꯃꯈꯥꯗ ꯇꯥꯅ ꯂꯩꯍꯧꯔꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤ ꯍꯨꯔꯥꯟꯕꯒꯗꯤ ꯃꯥꯟꯗꯦ ꯏꯃꯥ ꯐꯧꯗꯣ ꯃꯔꯥꯡ ꯀꯥꯏꯕ ꯑꯗꯨꯒ ꯀꯣꯠꯇꯣ ꯄꯣꯛꯈꯥꯏꯅ ꯇꯥꯔꯛꯄ ꯃꯥꯜꯂꯦ ꯏꯃꯥ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯉꯛꯄꯅꯤ ꯏꯃꯥ ꯐꯧꯗꯨꯅꯅꯦ ꯄꯤꯛ ꯊꯟꯅ ꯄꯥꯊꯗꯅꯅꯦ ꯀꯣꯠꯇꯣ ꯄꯣꯛꯈꯥꯏꯅ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤꯅꯦ ꯊꯥꯖꯗꯅ ꯏꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯐꯧꯗꯣ ꯍꯥꯞꯄ ꯅꯠꯇꯅ ꯃꯇꯧ ꯀꯔꯝꯅ ꯐꯧꯗꯣ ꯄꯥꯊꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯗ ꯆꯠꯂꯒ ꯌꯦꯡꯕ ꯍꯥꯏꯅꯤ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯨ ꯈꯪꯗꯦꯅꯦ ꯍꯣꯏ ꯏꯃꯥ ꯆꯠꯂꯒ ꯑꯝꯇꯪ ꯌꯦꯡꯉꯨꯁꯤ ꯏꯃꯥꯁꯨ ꯊꯥꯖꯔꯣꯏ ꯑꯩ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤꯕꯅꯤ ꯐꯧ ꯃꯌꯥꯝꯗꯣ ꯄꯤꯛ ꯊꯟꯅ ꯆꯈꯥꯏꯅ ꯂꯩꯍꯧꯔꯤ ꯏꯃꯥ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯄ꯭ꯔꯞ ꯆꯠꯁꯤ ꯍꯩꯃꯥ ꯀꯩ ꯃꯇꯧꯅꯣꯅꯦꯍꯦ ꯀꯣꯠꯁꯤꯒ ꯑꯩꯗꯤ ꯍꯟꯗꯛꯇꯣ ꯐꯧꯊꯣꯛꯇꯣ ꯂꯤꯛꯅ ꯊꯣꯛꯑꯦꯗꯅ ꯋꯥꯈꯜꯁꯦ ꯋꯥꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯇꯧꯅꯣꯅꯦꯍꯦ ꯀꯣꯠꯁꯦ ꯐꯧꯅ ꯄꯣꯛꯈꯥꯏꯗꯅ ꯇꯥꯔꯤꯅꯤ ꯇꯧꯔꯤꯁꯦ ꯄꯤꯛ ꯊꯟꯅ ꯄꯥꯊꯔꯦꯅꯦꯍꯦ ꯃꯪꯂ ꯇꯥꯏꯕꯪꯂꯅꯤ ꯇꯧꯔꯤꯁꯤꯕꯨ ꯐꯧꯑꯣꯏꯕꯤ ꯏꯃꯥꯅ ꯄꯤꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯀꯣ ꯑꯉꯛꯄꯅꯤ ꯑꯋꯣꯏꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯋꯥꯕꯁꯤꯒ ꯐꯧꯑꯣꯏꯕꯤ ꯏꯃꯥꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯣꯠꯇ ꯐꯧꯁꯦ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯄꯥꯊꯔꯤꯕꯁꯦ ꯌꯦꯡꯉꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯐꯧ ꯃꯌꯥꯝꯁꯦ ꯑꯁꯨꯝꯅ ꯊꯝꯂꯕꯗꯤ ꯌꯥꯔꯔꯣꯏ ꯅꯣꯡ ꯆꯤꯡ ꯇꯥꯁꯟꯈ꯭ꯔꯕꯗꯤ ꯂꯣꯏꯅꯅꯦ ꯆꯣꯠꯈꯤꯕ ꯇꯥꯔꯦ ꯐꯧꯁꯤꯡꯁꯦ ꯕꯣꯁꯇꯥꯗꯅꯦ ꯍꯥꯞꯆꯜꯂꯒꯅꯦ ꯃꯊꯪ ꯊꯥꯡꯒꯠꯇꯅ ꯊꯝꯃꯁꯤ ꯃꯅꯨꯡꯗꯗꯤ ꯆꯜꯂꯔꯣꯏ ꯑꯗꯨꯒꯅꯦ ꯊꯣꯡꯁꯦ ꯇꯞꯅ ꯇꯧꯅꯅꯦ ꯂꯣꯟꯁꯤꯟꯅꯅꯦ ꯊꯝꯅꯕꯒꯤ ꯇꯧꯔꯁꯤ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯧ ꯑꯗꯣ ꯕꯣꯁꯇꯥꯗ ꯍꯥꯟꯖꯤꯜꯂꯝꯃꯤ ꯊꯣꯏꯕꯤ ꯏꯃꯥꯒꯅꯦ ꯅꯆꯦꯒ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯁꯣꯔꯥꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯈꯨꯅꯧ ꯁꯨꯕ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯊꯕꯛ ꯏꯪꯈꯥꯡꯅꯦ ꯂꯣꯏꯁꯤꯜꯂꯝꯃꯨ ꯃꯤꯡꯅ ꯃꯤꯡ ꯐꯖꯔꯤꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯇꯅ ꯂꯩꯕꯒ ꯌꯥꯔꯣꯏ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ ꯅꯆꯦꯒ ꯑꯩꯒꯅꯦ ꯈꯔ ꯊꯦꯡꯉꯛꯄ ꯌꯥꯏꯀꯣ ꯍꯣꯔꯦꯟꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯍꯦꯛ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯝꯃꯕ ꯏꯃꯥꯗꯤꯅꯦ ꯐꯠꯇꯦ ꯍꯥꯏꯅꯨꯍꯦ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯆꯦꯝꯍꯟ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯣꯔꯥꯠ ꯑꯗꯨꯒꯤꯗꯃꯛꯇ ꯈꯨꯅꯧ ꯁꯨꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯉꯥꯏꯕꯤꯔꯦꯍꯦ ꯑꯩꯁꯦ ꯌꯨꯝꯒꯤ ꯃꯤꯅꯥꯏꯒꯤ ꯇꯥꯏꯞꯇꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯨ ꯀꯥꯏꯅ ꯀꯔꯤꯒꯤ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕ ꯃꯣꯏ ꯂꯩꯇ꯭ꯔꯤꯉꯩꯁꯤ ꯃꯇꯥ ꯑꯗꯨꯝ ꯆꯥꯔꯦ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯀꯥꯞꯈꯤꯒꯦ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯉꯁꯤ ꯂꯧꯊꯣꯛꯑꯒ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯦꯠꯂꯒꯅꯦ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒ ꯊꯥꯡꯒꯠꯈꯤꯒꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯗꯣ ꯊꯕꯛ ꯁꯨꯗꯗꯨꯅ ꯚꯤꯗꯤꯑꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯑꯃꯨꯛ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯃꯨꯡꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯀꯧꯊꯣꯛꯂꯝꯃꯤ
ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ? ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯛꯎꯕ. ꯏꯕꯦꯝꯃ ꯇꯥꯔꯤꯕꯔꯅꯦ ꯑꯃꯨꯛꯇꯪ ꯊꯣꯔꯛꯎꯅꯦ. ꯀꯅꯥꯃꯨꯛ ꯀꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯍꯦ. ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯁꯤꯒꯅꯦ ꯀꯅꯥꯃꯨꯛ ꯂꯥꯛꯏꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ. ꯑꯁ, ꯊꯕꯛ ꯁꯨꯕ ꯐꯥꯎ ꯇꯜꯂꯤ ꯃꯇꯝꯁꯤꯒ ꯑꯃꯨꯛ ꯊꯣꯛꯇꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯇꯥꯏꯅꯦ. ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯇꯥꯟꯖꯥ ꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯂꯥꯛꯈ꯭ꯔꯦꯗꯀꯣ. ꯆꯥꯛꯅꯤꯕꯔꯥ ꯀꯩꯅꯣ? ꯆꯥꯛꯅꯤꯕ ꯑꯣꯏꯔꯝꯃꯗꯤ ꯇꯥꯟꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ. ꯑꯁ, ꯍꯦ ꯍꯅꯨꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯒ ꯆꯥꯛ ꯆꯥꯒꯦꯅ ꯅꯤꯕ ꯂꯥꯛꯏꯁꯤ? ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯉꯁꯤꯗꯤ ꯏꯆꯦꯃꯟꯁꯨ ꯂꯩꯇꯦ ꯅꯪꯉꯣꯟꯗ ꯆꯥꯛ ꯄꯤꯖꯅꯕꯒꯤ. ꯑꯩꯗꯤꯅꯦ ꯏꯆꯦꯃꯟꯗꯧꯅ ꯄꯨꯛꯆꯦꯜ ꯐꯕꯤ, ꯑꯩꯒꯤ ꯁꯔꯨꯛꯀꯗꯣ ꯃꯤꯉꯣꯟꯗ ꯄꯤꯖꯔꯒ ꯍꯔꯥꯎꯕꯤꯗꯣ ꯅꯠꯇꯦ. ꯃꯤꯒꯤ ꯃꯃꯤꯠꯇꯒꯤ ꯀꯣꯊꯣꯛꯑꯒ ꯃꯤꯒꯤ ꯆꯥꯂꯨꯛꯇꯒꯤꯅꯦ ꯆꯥꯛꯇꯣ ꯃꯨꯜꯂꯒ ꯆꯥꯒꯦ ꯍꯥꯏꯕ ꯅꯨꯄꯤꯅꯤ. ꯆꯥꯛ ꯑꯝꯇ ꯂꯩꯇꯦ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯏꯕꯦꯝꯃ, ꯆꯥꯛ ꯅꯠꯇ꯭ꯔꯕꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇꯪ ꯑꯣꯏꯔꯕꯁꯨ ꯊꯛꯀꯦ. ꯏꯃꯥꯅꯦ ꯌꯥꯝꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦꯅꯦꯍꯦ. ꯌꯥꯔꯕꯗꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯣ ꯑꯝꯇꯪ ꯄꯨꯊꯣꯔꯛꯎꯕ. ꯏꯃꯥꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅꯦꯍꯦ. ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯔ ꯀꯣꯛꯅꯕꯒꯤ ꯏꯁꯤꯡꯗꯣ ꯒ꯭ꯂꯥꯁ ꯑꯝꯇꯪ ꯄꯨꯊꯣꯔꯛꯎ. ꯏꯃꯥꯅꯅꯦ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯦ ꯁꯥꯡꯉꯤꯅꯦꯍꯦ. ꯂꯝꯕꯤꯗꯅꯦ ꯍꯥꯏꯊꯨꯅ ꯇꯨꯕ ꯁꯣꯏꯗꯔꯦꯅꯦꯍꯦ. ꯏꯁꯤꯡꯗꯣ ꯆꯈꯣꯝ ꯑꯝꯇꯪ ꯊꯛꯈꯤꯒꯦꯕ. ꯀꯔꯤꯒꯤ ꯏꯁꯤꯡ? ꯑꯩꯅꯦ ꯄꯤꯕꯒ ꯉꯝꯃꯣꯏ. ꯅꯪꯅ ꯊꯝꯕ ꯃꯤꯅꯥꯏ ꯅꯠꯇꯦ, ꯈꯪꯉꯕ꯭ꯔꯥ? ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯇꯟꯗꯅ ꯆꯥꯗꯅ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯅꯪ ꯈꯪꯒꯅꯤ. ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣꯍꯦ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯒꯤ ꯆꯪꯉꯛꯀꯅꯨ ꯅꯪ. ꯍꯩꯃꯥ, ꯀꯩꯅꯣ? ꯑꯩꯒꯤ ꯈꯨꯠꯁꯦ ꯂꯣꯏꯅ ꯀꯩꯅೋ ꯇꯦꯛꯄꯗꯧꯅ ꯃꯅꯤꯡꯗ ꯂꯣꯏꯅ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯦ. ꯊꯥꯡꯒꯠꯄꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯕꯣ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯝꯇꯪ ꯀꯩꯅꯣꯅꯦ, ꯈꯨꯠꯁꯦ ꯃꯨꯛꯅ ꯂꯩꯈ꯭ꯔꯦꯅꯦ. ꯊꯥꯡꯗꯕ ꯌꯥꯗ꯭ꯔꯦ. ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯣꯏꯃꯥ, ꯁꯤꯔꯦ. ꯈꯨꯠꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ. ꯀꯩꯅꯣꯅꯦ, ꯈꯨꯠꯁꯦ ꯃꯨꯛꯄꯒ ꯌꯥꯗ꯭ꯔꯦ. ꯑꯩꯃꯥ, ꯈꯨꯠꯁꯦ ꯂꯦꯡꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ. ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯗꯣ, ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯂꯥꯛꯇꯨꯅ ꯏꯜꯂꯨꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤ ꯑꯗꯨꯒꯤ ꯈꯨꯠ ꯑꯅꯤꯃꯛ ꯃꯅꯤꯡꯗ ꯂꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯊꯥꯡꯒꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯊꯣꯏꯕꯤꯒꯤ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯆꯦꯃꯟ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯃꯥ ꯑꯗꯣ ꯊꯣꯏꯕꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯎꯕꯗ ꯉꯛꯂꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ. ꯏꯃꯥ, ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯝꯇꯪ ꯄꯥꯏꯗꯨꯅ ꯃꯈꯥ ꯊꯥꯡꯗꯕꯤꯌꯣ. ꯈꯨꯠꯁꯦ ꯃꯈꯥꯗ ꯊꯥꯡꯗꯕ ꯉꯝꯗ꯭ꯔꯦ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯛꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ. ꯇꯦꯛꯄꯗꯧꯅ ꯇꯧꯔꯦ. ꯅꯥꯕꯅ ꯂꯣꯏꯔꯦ ꯏꯃꯥ. ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯝꯇꯪ ꯊꯥꯡꯗꯕꯤꯌꯣ. ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯍꯅꯨꯕꯤ ꯑꯁꯤꯒ ꯈꯨꯠ ꯏꯜꯂꯨꯕꯗꯒꯤꯅꯦ ꯈꯨꯠ ꯑꯁꯤ ꯇꯦꯛꯄꯗꯧꯅ ꯃꯅꯤꯡꯗ ꯂꯣꯡꯅ ꯂꯩꯊꯣꯛꯈ꯭ꯔꯦ. ꯑꯝꯇꯪ ꯁꯦꯝꯕꯤꯌꯣꯕ. ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦ ꯏꯃꯥ. ꯑꯩ ꯑꯝꯇꯪ ꯀꯟꯕꯤꯌꯣ. ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯝꯇꯪ ꯊꯥꯡꯗꯕꯤꯌꯨ ꯍꯥꯏꯕꯅꯤ. ꯑꯁꯨꯝꯅ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯈꯪꯗꯗꯨꯅ ꯏꯜꯂꯨꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯜꯂꯦ, ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯤ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯈꯤꯔꯝꯃꯤ. ꯏꯃꯥ, ꯊꯣꯏꯕꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯃꯥꯅ ꯈꯪꯗꯗꯨꯅ ꯇꯧꯈꯤꯕꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ. ꯊꯣꯏꯕꯤꯁꯦ ꯌꯥꯝꯅ ꯄꯪꯕꯅꯤ. ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯏꯃꯥ. ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯒ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥ. ꯊꯣꯏꯕꯤꯅ ꯈꯪꯗꯗꯨꯅ ꯇꯧꯈꯤꯕꯅꯤ. ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ. ꯑꯁꯨꯝꯅ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯕꯒꯤ ꯇꯨꯡꯗ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ, ꯇꯧꯉꯝꯕꯤ ꯃꯧ ꯑꯁꯦ ꯀꯔꯤꯒꯤ ꯅꯣꯏꯅ ꯀꯜꯂꯤꯕꯅꯣ? ꯃꯥꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ. ꯑꯩꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ, ꯆꯈꯣꯝ ꯑꯃꯇꯪ ꯄꯤꯊꯧ ꯍꯥꯏꯕꯗ ꯄꯤꯊꯛꯅꯤꯡꯗꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤꯁꯦ ꯀꯔꯤꯒꯤ ꯅꯣꯏꯅ ꯀꯜꯂꯤꯕꯅꯣ? ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ. ꯑꯀꯦ ꯑꯃꯧ ꯏꯔꯥꯡꯗ ꯇꯥꯎꯕꯤ ꯃꯧꯅꯤ. ꯃꯥꯕꯨ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯏꯃꯥ, ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯊꯣꯏꯕꯤꯁꯦ ꯄꯪꯕꯗꯒꯤ ꯇꯧꯕꯅꯤ ꯏꯃꯥ. ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ. ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯏꯃꯥꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯇꯧꯔꯔꯣꯏ ꯏꯃꯥ. ꯏꯃꯥꯕꯨ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯇꯧꯕꯅꯤ ꯏꯃꯥ. ꯊꯣꯏꯕꯤ, ꯅꯃꯥꯏꯗꯣ ꯊꯛꯅ ꯌꯦꯡꯅ ꯂꯩꯅꯦ. ꯂꯥꯏꯔꯦꯝꯕꯤꯁꯤꯒ ꯈꯣꯏꯔꯝꯃꯧꯅꯦ. ꯂꯥꯜꯂꯦ ꯅꯠꯇꯗ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ. ꯏꯃꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯅꯆꯥꯅ ꯈꯪꯗꯗꯨꯅ ꯇꯧꯈꯤꯕꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯋꯥꯕ ꯄꯤꯔꯔꯣꯏ. ꯂꯩꯇꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯌꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ ꯏꯃꯥ. ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯟ ꯆꯦꯟꯕꯤ ꯐꯥꯎꯑꯣꯏꯕꯤ ꯏꯃꯥ ꯑꯣꯏꯔꯝꯃꯤ. ꯐꯥꯎꯑꯣꯏꯕꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯤ ꯃꯧ ꯑꯅꯤ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡ ꯂꯧꯒꯦ ꯍꯥꯏꯗꯨꯅ
ahal amagi saktam lauduna mau ani ado sangyang lawkhibani. Mau ahal adugi mawong matau aduda peladuna Fhauoibi imana imung manung adugi awabado koksaba oirasanu haiduna hairamlaga Fhauoibi ima ado mafam adudagi mangkhirami. Aduga mafam aduda imagi khongun amadi mafam aduda sanatana pikthalaba safu ama pirami. Ima yengo Fhauoibi imana ikhoida sanagi safu ase piduna awaba koksarasanu haiduna sana ase pirambani. Mase awabada taraba kayagi mateng pangsi ima aikhoigi imungta natana aikhoigumba awabada taraba kayagi sana asina mateng pangsi ko ima. Asumna Fhauoibi ima aduna piramba sanagi safu adugi matengdagi hairibi mau ahan aduna awabada taraba kayagi mateng panglami. Aduga ima aduna thamlamba khongul aduda ningsingba oina mafam aduda mandira ma saduna Fhauoibi imada nongmagi kaidana sa ising katuna ningthina seba taurami. Matang asida nungairaba cartoon gi wari ase losinjare asumna anouba amadi gyan sauthoningai oiba imung manungi oiba wari kaya ama puduna laksagi yengbiriba khwai khibik miyamna soikhiba kaya yaurabasu ngakpigani. Aduga anouba lakadoriba cartoon wari gi damakta aigi channel asibu subscribe tawbiduna channel asibu support tawbiramu.